Lanjenaduna lairibasing masagi lanai thabakna maram oiraga mayum makai thadokuna lakhiba nate leibaki damakni haina hanagi Chief Minister N Birena haikre. Handak thokiba ising ichawda sokhalaba Imphal East amadi Imphal West da leibai imung lising mangada flood relief ki polam sing ngasidagi MSRLM ki mityeng makhada yenthokpa hokre. Masung Manipuri Police amadi Custom Division na Kwamaru KG lising nipan ga marifu taramapan fare. Kurumjari STB Pau Mining Tabir Basimbu Taram Nokchari Pau Sandong na Pizari. Lanjen aduna lairibasing masagi lanai thabakna maram oiraga mayum makai thadokuna lakhiba nate leibaki damangni haina hanagi Chief Minister N Birena phongdokre. Wafam masing asi uripok apunba lup amadi uripok nupi apunba lup na sinduna lamboy khongnangkhong amadi langol laima khulen relief camp ta leiba IDP singbu ningol chakau bagi thoramda phongdokhibane. Langol ningthauna Ibudo Community Hall da IDP chaniyang khairom hen bana saruk yakhiba ningol chakau bagi thoramaduga mari leinana hanagi Chief Minister N Birena makhathana leibak thugaina ba honaba mabuk fataba miyoi khuzok kharana ohelakli bathodok asina iche ichal ima ibel sing amadi icha isu singna makhoigi hanagi leifamda hanjindri fauba lamdam asida leiriba civil society sing political leaders sing amadi social leaders singna lamdam asigi harau kumhai sing lakpada makhoigi damak lepminasi makhoigi damak aikhoina leptrabadi makhoina hausik waduna lanjenaduna leiriba asi leibak ki damakni haiba asi miyamna kaukhigani mapung phaba lengak ama leiringai matamda IDP singbu khunda leita hanba yana ba lengakna yum saduna kana hona khibani hongjin hankiba kayasu laikre adubu PR lengak leibana IDP singe yum kai sabagi thabak sing job lepkhibagum laikhiba asi PR government leibana mahaki maikaidagi pau phongna ba gap khara leire leibaki luraba tanfamda mayum makai thadoktuna hingnabagi damak lanjenarakiba singbu lengakna makhoigi damak matam pumnamakta lepifam thoi mahaki maikaidagi su lengak paiba paidaba amadi Chief Minister oiba oidabaki wafam thadokuna awa ana tarabas singidamak matam pumnamak lepkani amadi miyamsu lepminasi haiki khoi leingeda na khoi wabu yade manu noina ngasi wari si leibak kini na adugi wakhal du manga thamjaraga heng aigi dasu aigi club sing silaga kauri aduna na khoi ima sing isan sing ise sing wakhal hanbenu kathokpa mayam amagi mapandagi ngasi Manipur leirambani ngasi na khoina kathoiba na khoina wari mayam sigi fall tungi mirolna lakhadaba mayam na sonarga laihogudabani mayam gi phanaba tobada awaba nangmani Handak thoki ba ising ichawda sokhalaba Imphal East amadi Imphal West leba imung lising mangada flood relief ki polam sing ngasidage Manipur State Rural Livelihood Mission ki meeting makhada yenthokpa hokre Nestle India Limited na support tawraga Imphal East ki Thawan Thaba Porompat Khetrigau block ta leiba Top Nauria Unity Community Hall da pangthokiba thoramaduda Imphal East Deputy Commissioner Dr. Nivedita Lairen Lakpamna handak thokiba ising ichawasi May amadi September tha asida ising ichaw anirak thoki masida handak thokiba ichaw asina Imphal East da yum nifutare chawna amangata thoki amadi imung lising humputara da ichaw asigi awaba mayoknaki masida Imphal East da imung lising ahum amadi Imphal West da imung lising ani punna imung lising mangada ahanbagi oina relief material potlam sing asi MSRLM gi makhada Nestle India gi khuthangda ngasidagi polam sing asi yenthokpa hobani loinana handak thokiba ichaw asigi manungda tongan tongan ba NGO sing amadi lanai lup kaya yauna mateng pangbirakhiba amadi MSRLM gi nasu district administration da mateng pangbirakpada natana Nestle India nasu handak mateng kaya chawna pangbirakhiba asida district administration gi maikaidagi thagatpa phondokhe Pangan ki mating na, sale ki mating na, cash, kind, district administration da, punam mating pangbigi ba, punam po ay nang asigi tangza silaw jarga, I take this opportunity to thank each and everyone who has helped the district administration during relief. Ay di ako na yaam wa mo matamda pangpina pa siya, sige damangta ay na hana thabat chali hay pa siya hay sige, loina na. Aina amaga request of again asigi beneficiary with the
just as akoina beneficiary tawraga mayamna mateng pangbirakpa sumaina akoina su in the next time awaba mi amagi awaba tarakpadasu mateng pangba ngamba haibase isoda nisi Nakal Amaromda MSRLM State Mission Manager Binota Loitong Bamna Lamdam Asida Tokiba Sing Chawa Sina Chawna Awaba Mayok Naduna Lakiba Asida BLF members Singsu Ama Oina Filda Awaba Thingnari Masida MSRLM Maikaidaki Tha Kharaki Mamangda Nestle India da Mateng Pangnabagi Haikiba Handak Ikui Kuidana Imphal East Amadi Imphal Westa Khwaidagi Yamna Maru Oina Sokhalaba Imung Lising Mangada Ihan Hanbagi Oina flood relief material potlam sing mateng pangbirakhe makhata na soi MSRLM na tongan ba mafam singda health camp yauna thabak thoram kaya taunabagi thabak paikhat khigani haike Nestle gi NGO partner Bosco Net amasung Aida hariba NGOs na makoina akoiga listing seminar ga ko kari daka laidoi no haibagi list seminar ga asagi makoina pibireba rate to gi matung ina koina seminar ga procurement di koina Bosco Net na towe adubu akoina beneficiary identification distribution ai tare makoina yohon basidi MSRLM gi library staff amasung akoigi cadre sing sinam akoigi samnar ga akoina tawzabani masi 5000 kitna ahan bo ina akoigi samna bani corporate matung ta budi akoina masi post flood hai tare koina health camps adagi awareness amasung counseling atopa programs so ko dum am field di sinjai to sinjai kini Manipur Police Samade Custom Division na Kwamaru KG Lising Nipan ga Marifu Taramapan Fare Kwamaru Singadu Tata Truck Anida Haptuna Purakpani Hairi Faraba Tata Gari ki registration number WB26D0886 Amadi Asok Leland registration number AS2689521 Faraba Polam Singadu Loinana Gari Adu Thorokpa Mioy Sing Makataba Aingi Oiba Tabak Lokhatnanaba Custom Division Imphal da Sinakre Hairi October tang kuntra mathoi Sardar Vallabhbhai Patel gi chama yankai suba mapong numittagi hauraga December gi tang taruk fauba India pumbada pangthokadoriba Sardar S150 Unity March Biksit Bharat Padyatras Manipur gi oinasu district level singdasu mapung fana pangthoknaba sem sare haina Youth Affairs and Sport ki Secretary Naurem Pravina phongdokre Manipur Press Club ta pangthokpa paugi mifamda Naurem Pravina Ministry of Youth Affairs and Sport ki makhada My Bharat Amadi State ki Youth Affairs and Sports Amadi District Administration Singa Pullaga India ge National Leaders Singna Lauramba Thodang Sing Adubu Ningsing ba Amadi Chauthok Saba Amaga Loinana Chatkadoriba Khongchat asi October kuntra mathoidagi November kun manga fauba District level Singda kilometer nipandagi tara fauba chatpaga loinana campaign gi manung asida essay debate competition seminar kaya Sardar Patel gi punsida yumpham oiraga pangthokani street play yauna masida sunatana tongan ba nisagi mayokta amadi yoga yauna thoram kaya amasu pangthokani masigi matung November kun taruk tagi December taruk fauba Nation Mars ama kilometer chamaga yankai nithoi sangba ama Iron Man hairaga su khangnariba Sardar Vallabhbhai Patel pona from Lamdam Gujarat ki Karam Satagi khongsa laga Kevadia da Labor Statue of Unity fauba chatkane Khongchat asida lamthungpham mafam chama yankai da thungduna mafam aduda Sardar Vallabhbhai Patel gi punsida yumpham moiba exhibition sing cultural program kaya su utkani loinana Khongchat asigi aroiba lamthungpham Kevadia da Labor Statue of Unity Sardar Gatha session pangthoktuna masuk nairaba scholar kayana Sardar Vallabhbhai Patel gi maramda wangangani asigumba pangthokadoriba thoram sing asida miyamna sarukya biyo haiki Evening session Adi Aurum Matamda Sardar Gatha sessions Sid Hoitawani renowned scholars Makaina Sardar Vallabhbhai Patel gi maramda Magi Punsigi adagi mana Sardar Vallabhbhai Patel Taurumba Thabuk mayam ama adagi maramde koi Sardar Gatha is pangdok sagani and high activities mayam sigi yawgadaba volunteers youths mayam sigi koi registration si already My Bharat portal da koi haure Manipur gi su masigi Sardar at 150 Unity campaign si yamna makung phana pangkang na bhona da lamdam sigi praja sing maruina youth sing na yam sound sarugya na haire campaign si mapung phan biu haibana Youth Affairs and Sports Government of India Department of Youth Affairs and Sports Government of Manipur amadi My Bharat gitar tagi mayam nolukir
नीति आयोग के एस्पिरेशनल डिस्ट्रिक्ट प्रोग्राम के सरुक अमा ओइना एडीपी चांडल के सेंट्रल प्रभारी ऑफिसर सु ओरिबा मिनिस्ट्री ऑफ फूड प्रोसेसिंग इंडस्ट्री गवर्नमेंट ऑफ इंडिया के जॉइंट सेक्रेटरी देवेश देबाल आईएएस नंगसी डीसी ऑफिस चांडल की कॉन्फ्रेंस हॉल दा एस्पिरेशनल डिस्ट्रिक्ट प्रोग्राम के मखादा पाइखतखिबा थबक थोरम संगी मतंगदा रिव्यू मीटिंग पांगथोखरे ngasi review meeting aduda deputy commissioner Chandel Laisram Nandakumar IAS ADC Chandel MD Firoz Khan SDO Chakpi Karong SDO Kenjoy DIO Longzam Joseph amasung Chandel gi tongan ba district level officers singsu saruk yakhibaga loinana meeting aduda DC Chandel Laisram Nandakumar na Chandel district ta paikhalakliba maru oiba chakhat thaurangi thabak singi matangda wafam kaya phongdokladuna paikhalakliba thabak thauram singi site slide kap to na yeng hanke ngasi ke review meeting amadi yengsin khongchat aduka mari leinana joint secretary Devesh Debal IAS na hai khibada district ama chawkhat hanba haiba ase district aduda lairiba district level officers singi makhayam na poli hojik lairiba district asige thak asidagi hena afaba maikaida pukhatna ba hotna bada DLO singna puning changna thabak tongmina ba mathau tai haike Chandel haibasi tongan by tribe community singna khundaba mafam amani maram aduna atai district singa changdamnaba amadi state ki thakta pukhatuna chakhat hanba honabada aikhoi punna honaminaba mathau tai haike review meeting loiraba matung ADP Chandel gi central pravari officer su oriba ministry of food processing industry government of India gi joint secretary Devesh Debal IAS na Chandel district hospital yauna tongan ba mafam sing chatuna yengsin ki था असगे कुनिथोइदा कुंबी असेंबली कॉन्स्टिट्युएंसी की मनुंग चन्ना लेबा साइटोन कैथेल दा इसै नोंमाई की थौरम अमा पांगथोकलिङैदा कुंबी म्युनिसिपल काउंसिल गे वार्ड नंबर 5 थोंग लेकाई दगे नोंमाइथेम एलेक्स सही कुनहुमदोय अपोकपा एन अचौदा नोंमैना कापलंबनी हाइबा थौदोक्ता हकथेंगना चेनबा मियोय अथुबदा फादुना मरालगी मतुंग इना फंगफम थोकपा चैराक पिबियो हाइना एलेक्स की अपोकपी एन बिनेसोरीना फोंदोरकले थौदोक अदुगी मतंग ngasi sagai gi ahal laman sing yauna pangthokhibada Alex ki apopi mama and binesori na paumi singda makhatana haikhibada mahaki machanupa Alex bakery da acha athak sabai yauduna imungi leita laira da mateng pangduna leichabani numit aduda laikai gi mamanaba singa loinana saiton da isai yeng bachotkhibani adubo machanupa Alex makhong oi thangbagi khuzeng mathakta खोंगी खुराइद नोंमैना कापलमले हाइदुना ममानबना अथेंगबा अहिंगदा पाउ हाइरकपदगे साइटोनदा ताना चतखे महाकना मखा ताना थौदोक अदुगे मतंगदा फोगोकचाउ इखाई पुलिस स्टेशन दा रिपोर्ट अमसु थगलमखी अशोकपा मचा नुपा पुलिसना डिस्ट्रिक्ट हॉस्पिटल बिष्णुपुरदा पुखतखी मखा ताना जेनिम्सता मुक रिफर तौरबा मतुंग रिम्स हॉस्पिटल दा अमुक मथंग रिफर तौरकलबा मतुंग हौजिक अमुक सीजा हॉस्पिटल दा लांगोल दा ऑपरेशन तौनबगिदमक लैरि महाकी मचादा नोंमैना कापलमनिबा मियोय अदु अथुबा मतमदा फादुना आइन गी चैराक पिबियु हाइखे मैमदी लूना खमीदब लेबाक इशू लाकान ड्रग की प्रॉब्लम से स्किप तब सूंगा यारोय थेनबीगदनी वार ऑन ड्रग्स की सोबरकने गवर्नमेंट येंसिंबीद्रदी मखा तानको तापारे हेक्ता तौबी नफु तौबीदु याब नते अरो फारा पुलगा थम्मी मफमसिंगदुदी चेनिंग चोनिंग फजन अम्ता तौरमदे अखोइना उ मतमदको जस्ट कारबार की तौरमने कारबार की बेसिस अदुम लेरमदो अदुना मदु प्रोडक्टिव ओइरते अदुगा मी अफबस पुथोप ngamde अन हेन संग फतब ओइना संतोगा तु ए अदुना ट्रीटमेंट फेलियर ओइरे अदुना कोइ तौजरिबा थबसिगी ओना तेनबदा फेलियर ओइना तौबिरकनु सिने कोन थमजरिस Imphal Urban Cooperative Bank Limited के मरीफु मरीरक सुबा एनुअल रिप्रेजेंटेटिव जनरल बॉडी मीटिंग ngasi MG Avenue da leiba Imphal Urban Cooperative Bank के एडमिनिस्ट्रेटिव ऑफिस दा पांगथोखरे थौरम अदुदा Imphal Urban Cooperative Bank के प्रेसिडेंट Y Kumar Singh, वाइस प्रेसिडेंट बौनी बलादेवी, बोर्ड ऑफ डायरेक्टर डॉक्टर TH दिलीप कुमार, CH Tombi Singh, K Megachandra, Dr. TH Bimal, TH Sabanam Devi, L Dhananjoy Singh, RK Tony Singh, Dan Sawar Rok Maring, W Surjit Kumar, KH Chachau, Professional Director A Mahendra Singh, Workman Director TH Inaubi Amade, Ex Officio Director H Megachandrana Mithungnen Singh Oike. Ex Officio Director H Megachandrana Bank asida mamang chahi ki March faubada lupa lakh marifu manga sendong fangki kumsi chahi ke September tha faubada lupa crore amaga lakh humpu tara taruk sendong lakhe
Bank asina lising ani kun mari amadi lising ani kun mangada beneficiary chama kunda lupa crore kuntra mathogi loan pike. Mamang chahidagina handak chahi faubada loan khongatpada kudong chadaba khara laiki maram asina Hosik Manipura thokli ba irang asina maram oiduna lising ani kun manga amadi lising ani kun taruk faubada lupa crore mapan loan khomgatnaba pandam thamle. Sahi asige September tha faubada lupa crore ahum lomgi loan khomgatpa ngamle bank asige branch office ani sawam bungamadi mayang Imphal thamnana ba honari. Masida sunatana Kwakaithel da leba branch office manakta su ATM booth ama hangna ba honari. Bank asi hauji khumang chauksina changsili haike. Churchandpur Police Station के manung chanba all jail mobilis tagi security force na UKNA की kadarama fare faraba myoy adudi hauminthang haukep chahi tara nipan kawi faraba myoy asidagi pistol ama kapa yariba nomai maru ani Aadhaar card ama mobile phone ama su phagatle hairi faraba myoy asi Churchandpur town gi akoibada miyam dage nam haduna sel khaibada chenaba myoy ni hairi District Police Imphal West na Diwali Festival ga mari laina na Imphal West District ke manung dalai ba tongan ba mafam singdagi lagaw maru lising amaga chama fare hairi Manipur Police na Imphal East District ke manung chanba Brahmapur na habam dagi Pripak Progi miyoy ama fare faraba miyoy adudi moirangthem dina maitei allies ngakpa chahi kontra ni thoi wangu charen khongdagi hojik na Brahmapur na habam laikai da laibani hairi Amaramda security force na KSCP taibang nganbagi kadarama fare hairi faraba myoy adudi kakching wairi bamon paringdagi salam susil chahi kunhumdoi kawi hairi Huzigate mabre amatang lamunase Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break matung makatarakpa pauda Matau karamna LPG gas sizinnagadage amadi sizinnabada matau karamna sizinnagadage haibaki matangda nongmagi oiba awareness cum training program ama pangthokre Progressive Development Association Maklang Makha Laikai amadi All Gas Care Manipur State na sinduna Maklang Makha Laikai Community Hall da pangthokkiba ngasigi thoramaduda manager All Gas Care Manipur State All Gas Care Manipur State ki structure Janice Sanjembamsu sarukyakhi Thoramga mari lainana SIS Joy Prakash na gas matau karam na sizinnagadage amadi gas sizinnabada section gadaba singi matangda expert oina wangangkhi Art Society Manipur na senduna artist degi thoram pangthokre ningthem pukri mapal da leiba Art Society Manipur na senduna society asigi office ta pangthokpa artist degi thoram aduda Art Society Manipur ke president oinamba A Joy Chandra Sharma na athoiba mithunglen amadi Art Society Manipur ke president oiriba Dr KSS Jogendra na thoram mapu oina sarukyakhi Thoramgi manung chana sarukyakhiba singna layoi kraba artist singi mafamda ikai kumna ke loinana wangang loi singna pangthokliba thoramgi mafamda matangda wafam sing phongdokhe tungda aiba singna saireng pathokhe Kakching District Bar Association Kakching na Deputy Commissioner Kakching amadi JEO Kakching ga khusamnaduna haukiba October 10 ni thoidagi hauduna chatharakpa program asigi makha tarakpa oina ngasi Irengban High School Irengbanda Legal Awareness pangthokre program asida nongmaithem Madhu Advocate President KDVA na Chief Guest oina sarukyakhi Resource Person oina Naurem Jameson Advocate Joint Secretary KDVA amasung Mayang Lambam Premdas Advocate Treasurer KDVA na POCSO Act 2012 amadi Prohibition of Child Marriage Act 2006 ki matangda wangangkhi Ngarang nungdang Leopard cat kay zenglang ani rescue tawba ngamkre kay zenglang ani adu
Burma border ki mafamdagi sadanba kharana farabadagi Kasom Kholen Village Ilu Rodarsana Kalaba matung Imphal Yoraknana ba WCC Secretary Ketri Mayum Johnson da pau faunaraga sinarakipani haidi. Aroibada maroba pau mukana pisari. Lanjen aduna lairiba sing masagi lanai gi thabakna maram oiraga mayum makai thadotuna lakhibanate leibaki damakni haina hanagi Chief Minister N Birena haikre. Handak thokiba ising ichawda sokhalaba Imphal East amadi Imphal West laibai imung lising mangada flood relief ki polam sing ngasidagi MSRLM ki mityeng makhada yen thokpa hokre. Masung Manipur Police Samadi Custom Division na Kwamaru KG lising nipan marifu taramapan fare. Huzik fawagi na STV na pizza pa pawmatang asal sinjare meeting tabir pa pumna mapu amukana from jari.